Online Manipurgi numidangi pau miing tabiriba pumnamak puthoi laisrumna khurumjari ahanbada maroiba pau. Terrorist Singi attack ta Jammu and Kashmir da doctor ama yauna Meeoi taret laikhidre. Jammu and Kashmir gi Gadarwal district ta terrorist singna attack chatharakpada doctor ama yauna Meeoi taret laikhidre. Paugi source asina laibak thiba thodo adu ngarang numidang pung 9:35 rom taba matamda construction site amagi manakta labor singi camp amada terrorist singna nongmai kapsilakibani labor sing asina numidang wairam thabak mafam dagi camp ta halakpada terrorist sing aduna attack chatharakibani kulai paiba terrorist singna chingnaba Meeoi anina camp adu tamna masing yamlaba nongmai round kaya kapsinuna attack tawkhibani thodok aduga ikan kanadana security force na thodok thokfam da laktuna mafam adu koisinuna thamki haina inspector general of police BK Berdina Fongdorikli Doctor amadi labor ni khudakta mafam aduda sikhi atopa mari amana hospital yaubada sikhibani hairiba construction ase Gagangir amadi Sonamark thamnaba tunnel ama sabani November gi ahan bachayola sangagadabani hairiba project asina Kashmir amadi Ladakh ani samnahangani hairi Chief Minister Omar Abdullah na ex ta thadorokba warol amada nungaitaba fongdokre loinana thodo asi pangdaba militant singe attack ni loinana Union Home Minister Amit Shah na attack asida chenakhiba sing security force na matik chapa pakhum hangani Hatkhre chahi asida Kashmir da mapandagi lakpa Meeoi singda attack torakhiba marirak sukre haukiba irai numita chahi 30 suraba Bihar dagi nupa amagi nongmaina palaba asi bhakchang Sofian district dagi phangki haukiba April 13 ta Anandangda chahi 35 suraba Bihar dagi labor ama nongmaina kaptuna halamki haukiba February da Punjab tagi nupa ani Srinagar da sikhi Union Territory asida haukiba tha khara da terrorist ki hingsa hengalagli haina su pau sina makhatari ain gi thabak lokhalagani India gi oina chatharakliba airline singda sasinaba bomb hoax bomb laire haina ki hanba sina sensitive situation ama thoganba maramna chenaba singi mathakta ain gi oba thabak lokhalagani haina Union Civil Aviation Minister Ram Mohan Naidu na ngasi fongdokre Union Minister gi warol ase India gi oina hojik chatharakliba airline singda phone tawraktuna bomb laire haina ki halakhiba thodok sing toirak padagi airline sing operate tawba khudongcha daba sing hojik India gi state singda thengnariba asi yenglaga lauthokibani hairi Union Civil Aviation Minister Ram Mohan Naidu na ngasi paumi singda fongdokhibada bomb laire haina phone tawduna ki halagliba sing airlines ki no fly list hablagani hiramasigi matangda tongan mifam kauduna darkar lairabadi rules and regulation fawba semdoknaba khanari aduga chenariba Meeoi sing asi masak hek khangbaga airlines ki no fly list hablagani haina fongdoraki minister singasu contact tawduna hojik chalariba law asigi mapangal kangkhat hanaba khangankre civil aviation gi safety gi damak unlawful ek khara hapchin duna ek sing semdok patangai fadaba lai haiki editorial kalam dagila khotjarake Kuki jo Singi Ningaida Eikhoi da Kayam kuina Khangkhigani Meeoi bagi khang bangam bagi pankhai amadi lai pankhai adugi wang malan khrabadi Meeoi bana sa olakpada kanana su thingbangam loi Meeoi ba haibase khwaidagi wakhal laitaba pungning wakhal sijinaba haiba thawai singi manungda luchingba amani haina singtha naram labasu sa olakpa mikupta mama mapa machin manau amadi khunai bu masak khanglakte haibasi puwarina adumak takcharabani numit taba laite haina malemgi leiba kayana kok nonduna ikai khumnaba utpada natana masa gi lam phawba pithoktuna loilam leibak oikhibagi wari Eikhoi khudingmakna tanaraba unaraba ngaktani numit taba laite haina riba larik laisuda Sami Lanmida Khusu Khulaida Lamba Laikhidraba British ka lamba tawbada karisu oikhidaba Eikhoi gi ipa ipu singna makhoi gi maringjel adubu maya kuman khibani mitai ri kanagi mafam da su lan khidaba yengnaba mata su thamkhidaba kangbuni hanjil laklabadi handaba thongna ama lai haibadu madugi khudamni kumja 1891 gi Anglo Manipur war na tagli ngasi su Eikhoi gi ipa ipu singdi singli da I marik ama cheliba makhaidi siba ki de haiba migi mikha pona hingadawbagi saruk mikup amatang oirabasu ningkha tamna hingjage khankiba Eikhoi gi ipa ipuni British ki makok manga kanglaipa ki mayolda ken khiba adumakna ipa ipu singi thaunabu ngasi su malengi miyamna khangnaribani loinana India gi ning tambadagi nongmangan khatna kumja 1947 gi August 13 da ningkha tamba pi khibadu ngasi gi mirolna kawkhrabagum tawre pumnamak adu mitai khakki wafam nate Maitrabakta hingminakhiba chingburoi tamburoi pumnamakki amatta oiba lichingna purakhibani haibasu ngasigi mirolna kawraklabadi ipa ipu singda langjaba thokani nungsi chanana hingminariba kanglaipak asida Kuki narco terrorist singna laibak macha tadaba apikpa wakhalna apunbagi saktam thugainaba makhal kayagi lalong chatharaklibasi chahi ama makai faraklabani state amadi India lenga ki apunbagi saktamda
ꯁꯤꯡꯅꯔꯛꯂꯕꯗꯤ ꯆꯞ ꯆꯥꯅ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯠꯇꯅ ꯂꯥꯎꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯨꯄꯔ ꯄꯥꯋꯔ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯛꯂꯅꯤ ꯍꯥꯏꯅ ꯂꯥꯎꯖꯔꯤꯕ ꯏꯟꯗꯤꯌꯥꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯊꯦꯡꯅꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯥꯂꯣꯡ ꯆꯠꯊꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯍꯪꯗꯕ ꯉꯝꯗꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯆꯩꯊꯦꯡ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯐꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯥꯏꯀꯩ ꯑꯍꯨꯝꯒꯤ ꯑꯣꯏꯕ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯆꯠꯊꯔꯤꯉꯩ ꯆꯩꯔꯛꯇ ꯈꯨꯠꯂꯥꯏ ꯐꯣꯡꯅ ꯄꯥꯏꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕ, ꯂꯟ-ꯊꯨꯝ ꯀꯌꯥ ꯃꯥꯡ ꯇꯥꯛꯍꯟꯕ, ꯃꯁꯤꯗ ꯅꯠꯇꯅ ꯂꯩꯅꯔꯤꯕ ꯌꯨꯝ ꯐꯥꯎꯕ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯈꯤꯕꯁꯤ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯅꯠꯇꯦ, ꯃꯤꯠꯃꯥꯡꯗ ꯐꯣꯡꯅ ꯊꯣꯛꯂꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯇꯝꯄꯥꯛꯇ ꯇꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯀꯨꯀꯤꯁꯤꯡ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯁꯤꯁꯨ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯇꯦꯡ ꯂꯧꯔꯒ ꯍꯦꯟꯅ ꯅꯋꯥꯡꯂꯛꯄ ꯑꯁꯤꯅ ꯃꯩꯇꯩꯁꯤꯡꯅ ꯉꯁꯤꯗꯤ ꯀꯔꯤ ꯐꯤꯔꯦꯞ ꯂꯧꯔꯛꯀꯗꯒꯦ ꯍꯥꯏꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ, ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯔꯛꯇ ꯀꯨꯝꯖꯥ 2008ꯗꯒꯤ ꯆꯠꯅꯔꯛꯂꯤꯕꯁꯨ ꯆꯍꯤꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗ ꯃꯇꯝ ꯂꯣꯏꯈ꯭ꯔꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯥ ꯑꯁꯤꯒꯤ 18ꯗ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯅꯣꯔꯊ ꯏꯁꯠ ꯑꯦꯗꯚꯥꯏꯖꯔ A.K. ꯃꯤꯁ꯭ꯔꯥ ꯑꯃꯁꯨꯡ ꯏꯟꯇꯦꯂꯤꯖꯦꯟꯁ ꯕ꯭ꯌꯨꯔꯣꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯔꯥꯎꯟꯗ 3ꯂꯛ ꯀꯨꯀꯤ-ꯖꯣ ꯂꯥꯜꯍꯧꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯔꯤꯚ꯭ꯌꯨ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯇꯥꯕꯗ ꯅꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯏ꯫ ꯀꯪꯂꯩꯄꯥꯛꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯅ ꯕꯤ.ꯖꯦ.ꯄꯤꯅ ꯂꯨꯆꯤꯡꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯇꯣꯏꯅ ꯍꯥꯏꯔꯕꯁꯨ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯁꯨꯒꯤ ꯀꯦꯝꯞꯁꯤꯡ ꯆꯤꯡꯗ ꯊꯝꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅ ꯑꯃꯨꯛ ꯀꯔꯝꯕ ꯑꯅꯧꯕ ꯄꯥꯔꯥꯅꯣ? ꯖꯨꯟ 18 ꯊꯣꯛꯈꯤꯕꯗꯨ ꯉꯝꯈꯩꯒꯤꯅꯤ, ꯊꯋꯥꯏ 19 ꯀꯠꯈꯤꯕꯅꯤ꯫ ꯑꯁꯨꯛ ꯃꯊꯣꯡ ꯍꯨꯛꯇꯕ ꯀꯨꯀꯤꯁꯤꯡꯒꯤ ꯊꯧꯑꯣꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯩ ꯌꯥꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯇꯨꯅ ꯊꯝꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯃꯤꯌꯥꯝꯗ ꯂꯩꯔꯛꯇ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯗ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯁꯤꯔꯥ? ꯀꯨꯀꯤ MLA 10ꯒꯤ ꯅꯤꯡꯉꯥꯏ MLA 50ꯅ ꯊꯦꯝꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯌꯥꯝꯅꯃꯛ ꯃꯔꯨꯑꯣꯏꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯦ꯫